Kurumjari, MSTV meeting tabi riba singbu mende nomai them na taram oksari ngasi nungtili pau pizari. Morea mathau taba special commando amadi atai state force ki mathau taba nomai maru amadi atai ahen ba khusu khulai kaya ngarang morea da yaukhre hairi. Hiram asigi matang da MSTV na thajaba yaba mafam da fangba pauda mamang thagi third Untrada Morea law and order nakpada sokthaba leitana mathau tawduna leiriba special commando gi SPTS Krishna Tombina Manipur Police ki additional director general of Police law and order da Morea mathau taba nomai maru lising yang khairom pinaba haizaki madugi matungina ngarang asi Morea tongan ba makhalgi nomai singi maru lising yang khairom adu helicopter season aduna thinkibani Loinana ngarang Morea pikiba aduda nongmai maru khakta natana Manipur Police ta nauna yaurakhiba tongan ba anowa makhalgi nongmai amadi bom kayasu yauki hairi panba yabadi mamang sahi gi me ahumgi numidang dagi hauna Morea kuki kulai paiba singna maitai singi yung kaya mai thabagi mathakta state force ki mathakta yamna toina attack kaya sathaduna lakibani hairiba kuki terrorist singi attack aduda Morea gi SDPO anansi bagi mathakta BSF amadi commando personnel kaya su asok apan nangkhrabani loinana hojik so haukiba numit kharani gi mamangdagi Morea Myanmar da base tawba kuki lalhoba sing yauna attack tawrakhibani amadi kuki khulai faiba singna set Chatharakliba attack aduda Central Force forward sok lava forward Morea Laiba Assam Rifles na kugi kulai 5 singi mathakta ngasi fawba khut thadana laibagi mayokta Morea dagi lanchilaktuna Imphal gi relief camp ta leiriba victim kaya dagi pen daba phongdok pasu leiribani Board of Secondary Education Manipur na lauba HSLC exam gi hek mangoina na All Manipur recognized private school welfare association na sahi khuding gi pangthok tuna lakpa common question pre-board exam 2024 ngasi dagi hokre tha asigi kunmanga fawa pangthok kadawriba exam asigi ngasi ahoba numitta English subject ki oina Manipur gi tongan ba exam center singda mahiroi lising tara henbana saruk yaduna ingna signa exam pangthokhi exam hoba numita association asigi president vice president amadi assistant secretary na lusingba tongan ba team mahumna exam center singda koina satuna yengsinkre yengsin khongsa duga mari leinana pre-board exam asigi controller P Roman na haikibada bosem na lowduna pangthokiba SSLC exam gi pattern norms Sep Sabsana Induna Pangthokliba pre-board exam asi class 10 exam thagadoriba mahiroi singda akiba yaudana amadi free and fair oina exam thaba ngamnaba pangthokpani loinana lakadoriba SLLC exam mayok nagadoriba mahiroi sing asi tha nipan phajilaklaba lamdam sigi irangi chaitheng nangbata natana covid pandemic nasu mamangi class singda chaitheng nangkhraba ngaktani Mahiroi sing asigi academic career da kharadang oirasu mateng pangnaba wakhalonda All Manipur recognized private school welfare association na sinlangduna pangthokliba exam asi tekta kaidana asoyangam yauduna pangthokpa yahannabagi dama exam leiba numit singda athingba thambidana mateng pangbiu haina praja section khudingmakta paujinlakli Exam asi pangthokpaga mari leinana Victoria High School Taksingi headmaster KSS Ranjan Singna pre-board exam asi pangthokpana mahiroi singna lairik paningbagi chang wangbata natana akiba yaudana SLLC exam the mai park na saruk yaba ngami Manipur da leiriba government amadi private school khudingmak nasu pre-board exam asida ayamba saru yabiduna mahiroi sing butungi career sembada achoba thodang lowgadoriba exam asi lanthokpa ngamnaba honnaminasi haiki examination asi tek takaidana pangthokpa ngamjanabagidamak Manipur da leiriba civil society organization sing individual sing amadi government na cartoon sing da salaiba matamda parekha leiba numit sing dadi parekha ga mari leinaba satra sing ado mama mapa oiba sing parekha gi duty tariba sing gi konthok piduna hairo parekha asigu mapung pana pangthokpada punam magna sahajog pina biu mating pangbiu haina su All Manipur recognized private school welfare association gi mai kai dege amuka su hamna no thoyani ani lojai na makhata ba lakatoi ba sai sing sidasu so far ko gi hek Manipur board ki exam ji conduct tawri ba makhai NEP la khraba matung da ya da bai government
पॉलिसी में लाखिबनी हेक लाइब मखैदी हाइब प्री बोर्ड एग्जाम सी यावबसिना ख्वाइदगी आइदी छात्र सिंगी तुंगी पुंसीदा हौजी हौजिकी क्लास 10 की रिजल्ट ही खक्ता नतना तुंगी पुंसीदा होननिंगबगी याम चाव इथिल अमदे पी हाइना आई लौजै मरमदुना आइदी मणिपुरदा लैरिबा प्राइवेट खंगदे गवर्नमेंट खंगदे असी अखोइना सिलिबा प्री बोर्ड की एग्जाम सी मसी आइदी सोइदना याहन जनिंगी आइगी पुंगिंगदा था असिगी अमदा लिलोंग सिंगजावदा पांथोखिबा लाइबक थीबा थौदोक्ता लैखिद्रबा मियोय मंगागी अरोइबा मथौ मंगम ngasi मियोय लिसिंग कया तिनदुना लोइसिनख्रे थौदोक अदुगा मरी लैनना सेमखिबा JSC अमदी लैंगाका ngarang यासिननबा पुरकपदगी लैखिद्रबा लिलोंग सिंगजावदगी MD सिराजुद्दीन मकक yang sahi yangkhai manga apopa लैखिद्रबा रेहाजुद्दीन MD Azad Khan Elias Apikpa Sahi Kuntra Manga Apokpa MD Nur Zaman Makak Mayum MD Hussein Makak Mayum Sahi Kun Manga Apokpa Laikhidraba MD Habibur Rahman Sangayum Phamdagi Hauzikna Laikai Aduda Lairaba MD Dawood Khan Pundrai Mayum Sahi Nipu Apokpa Laikhidraba Jalaluddin Amadi Lilong Tolai Thabidagi Maulana Abdul Razak मोइरांग मेरे मयोम चाही कुंथ्रा तरेट अपोप लैखिद्रबा MD जलालुद्दीन एलाइस याइमगी थवाई याउद्रबा हक्सांग अदु ngasi मियामना जेनिम्स की मोक्तगी पुरकलगा ngasi अरोइबा मथौ मंगम पांथोखिबनी लिलोंग सिंगजावगी लंपाक्ता ngasi अयोग पुंग 10 दा लैखिद्रबा सिंगी जनाजा नवाज फ्यूनरल प्लेयर सोलबा मतुंग मसा मसागी लैकाईगी कबरस्तान सिंगदा लैरोल चनखी JSC की को कन्वेनर इस्लाम कक्साना पाउमी सिंगदा फोंदोरकपदा लमदम असिदा खुंदामिनरिबा माइतै अमदी माइतै पांगल अनि असि लाइनिंग लाइसोल खेनरबसु तन्ना थानबा यारोइदबा इगी मरीनी आइखोइ मसेल नुंसी सानना अमत्ता ओइना हिंगमिनरकलिबनी कनागुम्बा खरना सोशल मीडिया दा थौदोक असिना मरम ओइरगा मिटोप संग थिंगले हाइरगा अवाई अखुम तौनबगी थवोंग खरा थेंगनरिबा असि यामना लाइबक थीबनी मसिना आइखोइ मसेल मरकता अचौब मांगजबा ओइरकलोय हाइनिंगाई लेते माइतै अमदी माइतै पांगल अनिगी मरकता मिटोप अमता याउदे थौदोक असिना मरम ओइरगा सेंटिमेंट सोकपदगी मियोय खरना सोशल मीडिया दा पेंदबा फोंदोकसबनी हाइना इयाम्बा अमगी सकलोन लौरिबा माइतै इसिनिनाव सिंगनसु खंदोक पिरगा ngakpiyu असिगुम्बा थवोंग असि मखा ताना तौबिगनु हाइना माइतै अमदी माइतै पांगलगी इचिनिनाव सिंगदा अपील तौजरी हाइनासु इस्लाम मकक्साना फोंदोरखी खंथब मतमदो यौरे हाइबसे अखोय खंथमिनरसि अदुगा लोइनना ngasi असिगुमलबा मिसिमिना असिगा मरी लेनना सेमखिबा JSCना हाइजरुबा मतमदा हराव हराव लेंबिरक्तना थबक थौरम खुदिमक्ता याबिरंबा कम्युनिटी पुनमकी इचिनाउसिंग मणिपुर लेबिरिबा सिविल सोसाइटी ऑर्गेनाइजेशन मयामगी इचिनाउसिंग अदुगा डिस्ट्रिक्ट असिदा लेबिनरिबा कम्युनिटी पुनमकना ngasi असिगुमलबा लैरोन चनबगी पोलोइबगी थौरम असिदा सरुक याबिबगी दमक्तसु अखोइगी JSC की माइकैदगी हन्ना हन्ना थागतबा फोंदोकसे चीन कुकी नार्को टेररिस्ट सिंगना सथरलिबा मिहान मिपुनगी थबक असि लोइसिंदबा मरमना लमदम असिगी समजरबा प्रजा कया लेपलैतना हालगली मियोय लिसिंग कया हालगा इरांग असि स्टेट अमदी सेंट्रल लोइसिंगदौरिबनो हाइना चीन कुकी नार्को टेररिस्ट सिंगी अटैक लाइकनबा ngamdana लैखिद्रबा सिंगाखम लमयानबगी अपोकपा सिंगाखम इबोतोंबना लैंगाकता पेंदबा फोंदोरकली मिसी असिगी मतंग द सेम खिबा JSC अमदी CM ना यानबा पुरकपदगी ngasi असिबा हक्सांग असि पोस्टमार्टम तौरबा मतुंग मोइरांग पुरेल तुमुखोंग द लैबा महाकी युमदा अरोइबा मथौ मंगम पांगथोकनबगीदम जेनिम्स मोक्तगी लौथोकपदा वाफम असि पाउमी सिंगदा फोंदोखिबनी महाकना मखाताना हाय थोकलिबा लान असि लोइसिनबा सरकार असिना करिगुम्बा खोंथांग अमता पाइखत्तबा अमदी होनदबा असि नुंगाइते मियोय लिसिंग कया सिरगा लान असिगी सोल्यूशन पुरकदौरिब्रा नत्रगा मणिपुर असि उटकी मपई ओलहल्लबा मतुंग सरकार असिगी अनिंगबा अदु तुंगदौरिब्रा तसेंगना इरांग असिगी सोल्यूशन पुरके हाइना खल्लगा इंडिया अमदी मणिपुर गवर्नमेंटना होनरबदी करिसु कुइगदबा नते कुकी नार्को टेररिस्ट सिंगना सथरकलिबा मिहान मिपुनगी थबक असि कयाम कुइना सरकार असिना येंगदुना लैगदौरिबनो
kuki terrorist singi mihan mipum asi yenglaga paliba sarkar ani sina apenba poklibra lamdam asigi ima ivel singna mamitagi mapi taraga leidiba asida apenba oiragadi paliba sarkar ani magna Manipur asi loisanbige Hairabasu loisinbiro sin kuki narco terrorist singna satharakliba mihan mipun gi thabak asi athuba matamda paliba state amadi center lengakna loisinbiu haiki thawai yaudra hausang asina tumukhokta leiba mahaki yum tamna pubagi lambida miyamna lambida lei chaiduna ikai khumnabu utkhi maduda imung manungi miyoi singi tengtha kholna ninki Taradi Manipur Center Amadi Manipur Sarkar na lotion bige lotion biro. Natragati akhoi khang wada yangware kuki narco terrorist na toriba thabak se atoba matamda lotion bina ba tobio amadi solution pobiro center amadi Manipur Sarkar na Manipur miyam gi unsi se amutadi kanbio haiba wafam si kamjaki Kaksim district ki Sugunu police station na koanba Sero part 3 da leiba Saraswati primary school manakta leiba local amada pokhai driba 51 mm gi motor cell ama leiramle hairi motor cell adu ngasi ayok pung 8 makhairom taba matamda 38 suba Assam Rifles ki team mamana thengnarakibani motor cell adu thengnabaga Assam Rifles ki maikaidagi Sugunu police station da pau piduna mafam adu punna yengsinminaki Loinana Assam Rifles ki bomb expert sing laktuna bomb adu numit yungba pung tarni thoi makhairom taba matamda bomb phangliwa lobuk aduda asoi angam yauduna pokhaiduna manghan khre ngasi phangliwa bomb asi haukiba sahi me kunipan amadi jun ahumda kuki khulai 5 singna seroda attack tawrakpa numita security force ka nomai kamna ba aduda pokhai haudaba bomb oigani haina miyamna panari Manipur da tholiba irang asi mamang da lengak pairam basingna soiram badagini haina Manipur gi chief minister nongthomam birena tatna fongdokliba asi mamang lengak ta yauramba misak amana asumna fongdorakpa asimak laiwak thibani nongthakta tin sitalaga imaida tai haibaduni haina Communist Party of India CPIM gi secretary Khetrimeyum Santana haikre ngasi Manipur press club ta pangthokba pawi mifam amada wafam asi fongdokladuna Santana hai Hauji Manipur da tholiba irang asi Manipur gi chief minister nongthombam biren amadi mahaki cabinet minister singna section ba wat padagi thoklakpani irang asina maram oiduna micham miyam kaya amagi yum kai maina tumna sakhraba mayum makai leijadraba mioi lisingani henbana tongan ba relief camp singda sangjafam loduna leiri irang asi India lengak amadi Manipur lengak pairiba BJP gi double engine asina loisinge khallabadi ngahan na loisin ba yarabani irang asi athuba matamda loisinnaba political party mangana New Delhi gi Ministry of Home Affairs Heritage Building Major DM San National Stadium da leiba Commission of Inquiry Manipur Violence 2023 da complaint on affidavit pisinkre loinana Manipur da nongma kangdana tholiba irang asina maram oiduna amukhanna aphaspa thamjillakpa yai haina Manipur gi chief minister na fongdokhiba wafam asi yamna laibok thibani mamangda lengak pairamba singna soiramba thabak kaya ama tawramle haiduna hojik lengak pairiba BJP lengak asina yengduna leibagi mahutta asoiba sing adu sumthokpadi kari kai haina su fongdokhi Wati party su mau sin da kone tawisi sina kunja dai pan ba koi complain ni masida koi masida yang maruina ngasi sida yawi ba maruina koi print media gi yang electronic gi mo gi posino loina ma koi election habse bani mamni masik mai to ge da koi leba ang pan da four pillar ni hai democracy gi koi press gi no se masi ni ayam ba koi na khomjin jalaga haugiba thani pasida khumjinjaraga ngarang han bawda duga madu
ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯡꯉꯣꯟꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯌꯣꯜꯒꯤ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯉꯁꯤ 13ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯀꯣꯛꯆꯥꯏ ꯎꯄꯣꯛꯄꯤ ꯋꯥꯍꯦꯡ ꯈꯨꯃꯟ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯅꯝꯕꯣꯜ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯣꯛꯄꯝ ꯂꯁꯥꯜ ꯒ꯭ꯔꯥꯎꯟꯗ ꯈꯣꯡꯆꯠ ꯑꯗꯨ ꯂꯝꯊꯨꯡꯐꯝ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯍꯦꯡ ꯈꯨꯃꯟ ꯏꯁꯣꯛ ꯈꯨꯟꯐꯝ ꯑꯃꯗꯤ ꯂꯩꯃꯄꯣꯛꯄꯝꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯌꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯌꯣꯜꯒꯤ ꯀꯟꯚꯦꯅꯔ ꯑꯁꯦꯝ ꯄ꯭ꯔꯤꯟꯁ MUꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯆꯤꯡꯂꯦꯟ ꯃꯩꯁꯅꯥꯝ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯏꯗꯤꯇꯔ ꯈꯣꯏꯔꯣꯝ ꯂꯣꯌꯥ ꯂꯥꯛꯄ ꯑꯦꯝꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅꯥꯝ ꯅꯤꯀꯔꯁꯟ ꯂꯁꯥꯜꯒꯤ ꯑꯦꯗꯚꯥꯏꯖꯔ L ꯁꯔꯠꯆꯟꯗ꯭ꯔ ꯂꯁꯥꯜ ꯋꯨꯃꯟ ꯋꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯃꯗꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ngasi Jiribam district ki Kalinagar part 2 da leiba Child Jesus Catholic Church ama Reverend Dominic Lumon DD Archbishop Emeritus Imphal na Ribon Kaktuna Church asibu hangdok khibaga loinana Deacon Gangmai Samuel Augustine gi Presley ordination thauramsu pangthokre Child Jesus Catholic Church inauguration program amadi Deacon Gangmai Samuel Augustine gi Presley ordination gi program asiga mari lainana adum John Rongmai local catechist of Child Jesus Catholic Church na asumna hai ngasi Child Jesus Catholic Church sangaba numit asiga loinana aikoi church ki member Deacon Gangmai Samuel Augustine gi Presley ordination gi program ani asi punna aikoina pangthok sabani thauram asida Reverend Dominic Lumon DD Archbishop Emeritus Imphal na laktuna afaba yaifaba paujel pikhi loinana hauzik Manipur thokliba irang asi athuba matamda santi puraknaba isor mahaki mafamda thongni minasi haina mahakna fongdokhi laison isai chakpa prayer nat ki oiba jagoi utpa amadi akhang hai kayana wa ngangbana thaurangi mapung oiba saktam oikhi matang asida ngasi nungthilgi pau pizaba loijare Image TV midieng tabiriba singbu amukana khurumjai